Ngasigi wari asidi Gujarat ki afawi folk singer Baisali Balsara kaubi amabu Thamthina Hatpikhiba wari ni. Baisali asi Gujarat ki Balsad area dagini mahaksi Garba hairiba isai kusak asi Navratri festival da sakpadagi Gujarat ta yamna maming chatlami. Gujarat khaktada natana mahak atopa country da su isai gi show perform tauba toina chatlami. Adubu nongmadi mahak mafam khangdana mangkhirami thiba khangkhiramde. 28 August 2022 gi ayukta Balsad hairiba city asida chenba par turen gi mapanda car ama khamduna leiba lambi chatpa miyamna urami. Car asisu mafam chana khamlamba natte aduga manungdasu kanamta yawbasu uramde. Kuina mafam asida khamduna leirakpadagi akoibada leiba miyamna jingnaba pakhatpa polaktuna manakta changduna yenglubadadi maningi sitta nupi amagi asiba hakchang yauramba uki. Awuba singduna kijaba pakhatpa polaktuna polista pau pirami. Balsa district ki polisna khudakta pau hek phangbaga crime scene aduda laklami. Aduga car amasung hakchangdu fajana examine tawduna thijenba horami. Polisna khanglami madudi thokliba thodok asi accident amadi natte fajana plan tawba murder amani. Polisna hakchang asi munna yenglaba matungda nupi asigi mangaksamda phi gumba amana kanna lakhatuna thamkhibagi dak urami. Aduga driver gi seat ki makhada nupi asigi sleeper su phanglami. Sin asina khangba ngamlami madudi nupi asi driver gi seat tagi namdana maningi seat ta pusilakibani. Adubu hakchang asida atopa ahenba sokpadi uramde. Setliba phirosu order kaidana phajana adum setlami. Haibadi nupi asina siramdaida masa kanjanaba struggle tawgibagi sign amatta ude haibani. Asumna struggle tawgibagi sign udaba asina polista hena angakpa phawrami. Karigidamakta nupi asina masa kanjanaba hotnadribano haibasini. Aduga nupi asina siduna leiramiba baleno car asigi so magi phone amasung atopa personal item amattasu gari asida yauramkhide. Polisna investigation haurami. Aduga makhoigi ahanba priority asina nupi asi kanano haina masak maming khangdokpa asini. Nupi asi khangnaba polisna car adugi registration number sizinaraga owner adu trace tawnaba tawrami amasung nupi mangkhibagi kuidriba missing report su thigatlamkhi. Mapa chanabo oina nupi asi phangringai haibadi nongma watlingai 27 August Haries Balsara kauba nupa amana anakpa police station amada mahakki nupi Baisali Balsara mangkhibagi report tawramba police na thengnakhi. Aduga polisna ngasai phangkhiba nupigi hakchang adu nupa asina missing report tawramliba Balsali Balsara asi oiramba yai haiduna Haries Balsara da call tawduna hairami. Haries na laktuna car aduga mokta leiriba nupigi hakchang adu uba matamda yamna kaplami. Aduga siriba nupi asi mahaki nupini haina confirm tawrami. Haries na polista siriba nupi asi magi nupi chahi kunthra mari surabi Baisalini. Aduga 27 Augusta nungdang wairam yumdagi thokhibadagi halaktabani. Mahakna hairambada mi ama unaruge haina hairamki. Kanaga unagadabano haibadi fajana hairamde haina tamlamki. Aduga yumda halakmandabadagi call tawbada switch off laiki. Pakhatpadagi mahakna mamanabi marimata singda call tawduna hangbada kanamtana khangde ude hairakhi. Haresna Baisali na chatlamba yai khanba mafam singda thiba chatlamki. Adubu phanglaktabadagi police station da chatuna missing report ama file tawkhibani hairamki. Polisna hakchang adugi masak maming khanglaba matungda investigation tawba haunabagi hakchang adu Suratta postmortem tawnaba thakhi. Aduga forensic team nasu maru oiba evidence sing collect tawrami. Polisna Baisaligi maramda thigatpa horami. Mahaka yanadaba khatnakhiba aduga mahaki isagi career asida mangonda yengjanba kanalai haiduna thirami. Polisna interrogation tawbada Haresna Baisalina numit aduda chatlamdaida
mi unaruge aduga yamna thuna halakani haibadagi henna karisu hairamde. Haresnasu unarudoiba mido kanano kadaidano karigi unadoino haiba karimta khanglamde. Hares hairiba nupa asisu afauba guitarist amani. Baisalina isai sakpada mana guitar khongbani. Matay manaw anisi Gujarat natana Mumbai dasu maming yamna chatlami. Asum tawdana Baisali sire haibagi pau asi khabarda pauda haptuna miyamna nungaitaba phongdoknarami. Mahaki postmortem tawbagi reporta Baisali Balsara asi strangulation haibadi makhori lahatuna hatpani haiba confirm tarami. Pulista yamna chawba wahang amadi hanglami madudi Baisali hatlamliba asi mahakna afauba isai sakpi ama oirakpa asida kalakpagira natraga mahaki maral mathum pambagira natraga atopa personal oiba maramgira haibasini. Pulisna mihatpa asi mahaka close oiba mi natraga magi mapuroiba phauba oiramba yai haiduna chingnarami. Case asi solve tawnaba pulisna team taruk semduna investigation tawbasu haurami. Ahanba step asina Baisaligi relationship ki maramda lawba yaba information lawkhatlami. Baisaliga Hares kasi 2011 dagi luhongduna machanupi ama lairami. Baisali si Hares ki ani suba nupi ni. Hares ki ahanba luhongkhiba nupi gisu machanupi ama lairami. Aduga machanupi ani siga Hares ki mama mapaga makhoi matay manaw ani siga punna nungsi chanana laiminarambani. Nungainadaba karisu laite haiba pulisna thizenbadagi khangami. Pulisna makhatana investigation achi chathaduna Haresbu kupnas enaduna toina wahang pahang tawrami aduga chingnaba yaba natraga crime asigi clue amata oiravasu phangnaba tawrami. Adubu Haresdagi chingnaningai oiba karisu phanglamde crime asida mahak yaude haiba confirm oirami. Asigi matungda pulisna anakpada laiba CCTV footage check tawduna yengba matamda Baisali asi aroiba oina magi mamanabi Babita Kauksik Kaubi amaga wari saduna laiba uramki. Pulisna Babitagi phone location thigatpada Babita asi Baisali siduna lairamba mafam aduda mahaksu lairamki haiba khangba ngamami. Aduga Babita asi tha 9 gi angang amasu pregnant oiramki. Mahakna pregnant oiba asina mangonda interrogation tawbada pulista awaba amadi oidoribani haibadi mangonda question hangbada stress lairabadi angang amasung mangonda akaiba lakadawribani. Maram asina investigation tawbada pulista yamna luna thoklami. Pulisna doktor su yawna Babitagi mayumda puraga chatlami maramdi doktor yawrabadi mangonda interrogation tawba matamda asoy angam thoktanabani. Ahanbada pulisna Babitada Baisaliga aroiba oina unabaduda chingnaba yaba kana uki haina hanglami. Aduda Babitana pulisda machin thiduna numituda atopa mi animasu Baisaliga punna lakminaki haina kumlaki. Adubu pulisna CCTV footage aduda makhoi ni khakta lambiduda wari saduna laiba adu utpadagi Babita chenpham laitraduna Ashengba sing adu loina haidoraki. Ahambadadi criminal sing asi loina oidaba ngangjanduna laithoknaba loina hotnaba ngaktani. Adubu pulisna trick tawduna sanaba matamdadi chenbam laitraduna aroibada Ashengba sing adu loina haidorakhiba ngaktani. Babitana hairakpada Baisaliga makhoi anisi chahi anigi mamangdagi tinarakibani aduga Baisalidagi mahakna lupa lakun mga purami aduga singba matamda interesu yauna punna singge haina pukibani adubu singba ngamlamde Baisalina paisadu piraknaba toina thawrami. Baisalina sidringai hafta ama watlingai dasu Babitada mahakna paisadu piraknaba yamna kanna thawrami. Babitana Baisalina mangonda pressure kanna pirakpa asida sauningmanduna Facebook tagi contract killer ani thiduna Baisali hatnaba lak 9 da yanarami. 27 Augusta Babitana Baisalida Evandan haibadi sizinnadraba diamond factory amada laktuna mahaki paisa adu lawba lao
haina hairamki. Numit aduda Babitana gari macha ama thoduna laklaga mahakna Baisalida lao haikhiba mafamdu yaudauba kilometer 2 watlingayda gari macha adu khamlamduna okto ama muktongduna chatlami. Mahakna asum tawribasi pulisna mahakpu phabada irailai na khangdanabani. Aduga mana nekliba contract killer ani dusu mafam aduda Baisali laktringayda hana lothalami. Baisali laktuna Babitagi manakta mahakna thawrakliba car adu khamlami. Aduga Babitaga contract killer nupa amaga car aduda kakhatlami. Babitana Baisalida mahakna angamba lupa lak 9 hana purakle. Masi hana lauro aduga awatpa kharaduna matam kharadaga ngaibiko haina haiki. Aduga contract killer nupa aduna Babitana magi mabungni haina Baisalida haijalamki. Nupa aduna car adugi maningda phamlibani. Aduga makhoi ani haibadi Babitaga Baisaligana mamangda phamduna wari sanaribani. Tanja asida nupa aduna handkerchief amada chloroform hapchanduna Baisaligi mamaida menjalamki. Aduga minute kharagi matungda Baisali adu wandarakki. Asigi matungdana Baisalina ilakhiba juni amana makhori adu lakhatuna nupa aduna hatokhibani. Aduga hakchang adu maningi sitta chingdaduna tumhalaga mathanda siba manaba makhoi anina semlamki. Aduga lak 9 aduna contract killer ani duda Babitana piramki. Aduga makhoi mafam kharada lotkibani. Baisaligi nupa Haresnadi Babitana mangondagi paisa puki haiba karimta khanglamde. Baisalina su kanamtada haidotlamkhide. Asum tawdana mahakna Babita unaba chatki haiba phawba kanamtada hairamdabani. Asigi matungda pulisna contract killer ani dusu Punjabki Ludhiana dagi phaki. Aduga pulista makhoina tawkhiba crime adu confess tawduna maral yajarami. Masini Baisali Basarada Thokhiba yamna nungaitaba thodok mahakna mamanabi Babita buthajaduna paisa adu puhankhibani. Adubu singbibagi mahutta mi nektuna Thamthina Hatpikhiba. Asigumba Ashengba Thokhiba crime story tanabagidamak channel asibu subscribe tawsilbiduna notification on tawbiramu.